Hello, Ma. Chadi, thaba khale haye. Congratulations. Thank you. Amadi kadai. Lay. Ay nakan ay palakin. Hello, Ma. Na yabi thaba phangkhre. Nang di kai dauri. Video edition to mane. Ore pare tawra gal ko nang ma. Sorry ram. Imana hayo. Nangi telen imana khang dai pangang yoren gani kedarage. Nasa thazaba tamo. No mata no mati soida mai palakanya. Nangi ne hayada support winaba Aida natana. mayam dai sidi. No photo chu inakta laktana faminaraga nungai braham bataragadi loin haidoke agi thamogi awaba singse aduti natana phone da nungai braham bataradi aisu nungai haina do khumba thabani hai ka double orbo loidri thairo dudi nana nagi makeup laina paisa ne haitana engodi lupa lising yang khelo gibudo tu piro handak mo boxi gidi oiroi handaki mapoksima oiro haidi kaino migi pesa puro pesa do hat lagi harana laisang yau baya da balerang mo hekla karam na laisang da katkani pesa piu harana wa sang ta banga tanga ise kaino ha manang aina sauradi nang ngasina tisaro kona adudi hayone karam ba ipak da luklaga aigi hakchang sengani nambul turenda